ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯗ ꯅꯧꯅ ꯌꯦꯡꯕ ꯃꯤꯑꯣꯏꯁꯤꯡꯅ ꯁꯕꯁꯀ꯭ꯔꯥꯏꯕ, ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯑꯃꯁꯨꯡ ꯕꯦꯜ ꯕꯇꯟ ꯑꯗꯨꯁꯨ ꯅꯝꯕꯤꯌꯨ꯫ ꯍꯧꯖꯤꯛ ꯂꯩꯖꯔꯤ ꯄꯟꯊꯨꯡꯒꯤ ꯐꯖꯕ ꯃꯔꯤꯁꯨꯕ ꯁꯔꯨꯛ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯂꯩꯅꯥ ꯄꯥꯎꯈꯨꯝꯗꯤ ꯄꯤꯗꯦ꯫ ꯅꯨꯡꯁꯤꯕ ꯃꯤꯅꯣꯛ ꯑꯃꯗꯤ ꯅꯣꯛꯂꯝꯃꯤ ꯊꯣꯏꯕꯕꯨ ꯌꯦꯡꯗꯨꯅ꯫ ꯑꯩ ꯆꯠꯂꯦ꯫ ꯊꯣꯏꯕ ꯂꯩꯅꯥ ꯆꯠꯈꯤꯕ ꯃꯥꯏꯀꯩ ꯌꯦꯡꯗꯨꯅ ꯂꯦꯞꯍꯧꯔꯤ꯫ ꯂꯩꯅꯥ ꯊꯣꯏꯕꯕꯨ ꯌꯥꯝ ꯅꯨꯡꯁꯤꯗꯨꯅꯁꯨ ꯐꯣꯡꯗꯣꯛꯄꯗꯤ ꯉꯝꯖꯗꯦ꯫ ꯂꯩꯅꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯁꯤ ꯅꯨꯄꯤ ꯉꯥꯛꯇꯅꯤ꯫ ꯃꯅꯥꯎꯅꯨꯄꯤ ꯑꯃ ꯂꯩꯔꯤ, ꯐꯃꯨꯡ ꯑꯃꯗ ꯇꯨꯃꯤꯟꯅꯩ꯫ ꯂꯩꯅꯥꯒꯤ ꯏꯃꯥ ꯏꯝꯐꯥꯜ ꯅꯤꯉꯣꯜꯅꯤ, ꯈꯔ ꯖꯥꯠꯊꯤ꯫ ꯃꯄꯥꯗꯤ ꯒ꯭ꯌꯥꯟ ꯌꯥꯝ ꯇꯥꯏ, ꯇꯞꯄꯤ, ꯏꯃꯨꯡ ꯃꯅꯨꯡ ꯅꯨꯡꯉꯥꯏ꯫ ꯂꯩꯅꯥꯒꯤ ꯃꯄꯥ ꯊꯕꯛ ꯇꯧꯕꯅꯤꯅ ꯑꯣꯐꯤꯁꯀꯤ, ꯃꯃꯥꯅ ꯐꯤ ꯅꯨꯡ ꯁꯥꯗꯨꯅ ꯏꯝꯐꯥꯜꯗ ꯊꯥꯏ꯫ ꯂꯩꯅꯥ ꯑꯍꯤꯡ ꯇꯨꯝꯗꯦ, ꯊꯣꯏꯕꯒꯤ ꯋꯥꯈꯜꯗ ꯉꯥꯎꯔꯤ, ꯃꯥꯏꯊꯣꯡꯗ ꯃꯣꯟ ꯅꯣꯛꯂꯤ꯫ ꯍꯤꯞꯂꯤ ꯀꯣꯏꯂꯦꯡꯁꯨ ꯂꯦꯡꯗꯨꯅ ꯇꯧꯐꯝ ꯈꯪꯗꯅ ꯐꯃꯨꯡꯗ꯫ ꯃꯅꯥꯎꯅꯨꯄꯤ ꯊꯣꯏꯅ, ꯆꯤꯆꯦ ꯅꯪ ꯅꯨꯄꯥꯅ ꯇꯨꯝꯗ꯭ꯔꯣ? ꯌꯥꯝ ꯂꯦꯡꯗꯣꯏ ꯑꯣꯏꯔꯗꯤ꯫ ꯂꯩꯅꯥꯅ, ꯇꯨꯃꯤꯟ ꯇꯨꯝꯃꯨꯍꯦ, ꯊꯦꯡꯉꯀꯥꯟꯁꯤꯗ꯫ ꯊꯣꯏꯅ ꯃꯈꯥ ꯇꯥꯔꯛꯏ, ꯇꯨꯝꯒꯦ, ꯂꯦꯡꯉꯛꯀꯅꯣ ꯑꯗꯨꯗꯤ꯫ ꯂꯩꯅꯥꯅ, ꯀꯥꯏ ꯂꯦꯡꯉꯒꯦ? ꯊꯣꯏꯅ, ꯏꯃꯥ ꯊꯕꯛ ꯆꯠꯅꯤꯀꯣ, ꯏꯔꯥꯡ ꯇꯧꯋꯦ꯫ ꯃꯆꯦꯒꯤ ꯃꯔꯝꯗ ꯈꯪꯕꯩ ꯃꯑꯣꯡꯗ ꯍꯥꯏꯔꯛꯏ꯫ ꯂꯩꯅꯥ, ꯁ꯭ꯋꯥꯏ ꯂꯥꯎ, ꯌꯥꯔꯦ ꯅꯆꯤꯟꯗꯣ ꯈꯨꯝꯃꯛꯀꯅꯨ, ꯑꯉꯥꯡꯅꯦꯅ꯫ ꯇꯨꯝꯊꯩ꯫ ꯊꯣꯏꯕꯁꯨ ꯇꯨꯝꯕ ꯌꯥꯗꯅ ꯍꯤꯞꯂꯤ꯫ ꯊꯣꯏꯕ ꯌꯥꯝ ꯋꯥꯕꯒꯨꯝ ꯇꯧꯖꯩ, ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗꯕꯒꯨꯝ꯫ ꯀꯨꯜꯂꯒ ꯑꯍꯟꯕꯤꯒꯗꯤ ꯇꯨꯝꯈ꯭ꯔꯦ ꯉꯟꯅ꯫ ꯊꯣꯏꯕꯗꯤ ꯇꯨꯝꯗꯅ ꯅꯣꯡꯉꯥꯜꯂꯛꯀꯗꯧꯔꯦ꯫ ꯊꯣꯏꯕ ꯍꯧꯒꯠꯂꯤ, ꯃꯆꯤꯟ ꯃꯌꯥ ꯁꯦꯡꯗꯨꯅ ꯂꯥꯡ ꯈꯥꯏꯕ ꯆꯠꯅꯕꯒꯤ ꯇꯧꯏ꯫ ꯊꯣꯏꯕꯅ, ꯄꯨꯄꯨ ꯄꯨꯄꯨ꯫ ꯀꯨꯜꯂ ꯃꯤꯠ ꯄꯥꯡꯂꯤ ꯄꯥꯡꯂꯤ꯫ ꯍꯥꯎ, ꯏꯁꯨ ꯊꯣꯏꯕ, ꯅꯪꯕꯨ ꯍꯧꯒꯠꯂꯕ꯭ꯔꯣ? ꯊꯣꯏꯕꯅ, ꯍꯣꯏ ꯄꯨꯄꯨ, ꯑꯩ ꯂꯪ ꯀꯥꯏꯔꯨꯒꯦꯀꯣ, ꯄꯨꯄꯨꯒ ꯏꯕꯣꯛꯀ ꯇꯨꯝꯂꯝꯈꯣ꯫ ꯑꯍꯟꯕꯤꯁꯨ ꯃꯤꯠ ꯄꯥꯡꯂꯛꯏ꯫ ꯊꯣꯏꯕ ꯐꯠ ꯊꯣꯛꯈꯤ꯫ ꯀꯨꯜꯂꯒ ꯑꯍꯟꯕꯤꯒꯅ, ꯅꯣꯡꯉꯥꯜꯂꯕ꯭ꯔꯣ? ꯏꯁꯨꯅ ꯆꯠꯈ꯭ꯔꯤꯁꯤꯕꯣ? ꯔꯦꯗꯤꯑꯣ ꯊꯤ ꯀꯨꯜꯂꯒꯤ ꯄꯨꯡ ꯈꯪꯅꯕ꯫ ꯉꯜꯂꯤꯅꯤ ꯏꯁꯨꯅ ꯆꯠꯈ꯭ꯔꯤꯁꯦ꯫ ꯑꯍꯟꯕꯤꯅ ꯄꯥꯈꯠꯅ, ꯅꯪꯁꯨ ꯑꯃꯨꯛ ꯏꯅꯧꯗꯅ, ꯅꯁꯨꯗꯨꯕꯨ ꯃꯊꯟꯇ꯫ ꯀꯨꯜꯂꯅ, ꯀꯩꯁꯨ ꯇꯧꯔꯣꯏꯗ, ꯅꯁꯨꯗꯣ ꯄꯥꯈꯪ ꯐꯥꯔꯕꯅꯦꯃꯤ ꯅꯪꯕꯨ, ꯃꯄꯥꯡꯒꯜ ꯀꯜꯂꯕ, ꯂꯧꯁꯤꯡ ꯂꯩꯔꯕ ꯏꯁꯨꯅꯦ꯫ ꯃꯤꯔꯛ ꯄꯨꯟꯗꯕꯒꯤ ꯈꯔ ꯄꯪꯖꯕꯒꯤ ꯋꯥꯅꯤ, ꯀꯩꯁꯨ ꯇꯧꯔꯣꯏꯀꯣ ꯃꯕꯣꯛ꯫ ꯑꯁꯨꯝꯅ ꯍꯤꯞꯅ ꯋꯥꯔꯤꯁꯨ ꯁꯥꯔꯤ꯫ ꯊꯣꯏꯕ ꯃꯇꯧꯗꯣ ꯉꯛꯄꯁꯨ ꯐꯥꯎꯔꯤ꯫ ꯅꯣꯡꯃꯇ ꯊꯣꯏꯕꯅ ꯉꯟꯅ ꯍꯧꯒꯠꯇꯕꯅꯤꯅ꯫ ꯅꯣꯡꯁꯨ ꯉꯥꯟꯐꯨꯡ ꯎꯆꯦꯛ ꯎꯌꯥꯒꯤ ꯃꯈꯣꯜ ꯇꯥꯕ ꯍꯧꯔꯛꯏ꯫ ꯊꯣꯏꯕꯁꯨ ꯎꯆꯦꯛ ꯎꯌꯥꯒꯤ ꯅꯨꯡꯁꯤꯕ ꯃꯈꯣꯜ ꯇꯥꯅ ꯇꯥꯅ ꯂꯥꯡ ꯀꯥꯏꯔꯤ꯫ ꯀꯨꯜꯂꯁꯨ ꯊꯣꯏꯕꯒꯤ ꯃꯅꯥꯛꯇ ꯐꯝꯂꯤ꯫ ꯀꯨꯜꯂꯅ, ꯊꯣꯏꯕ ꯊꯣꯏꯕ꯫ ꯊꯣꯏꯕꯅ ꯈꯔ ꯂꯥꯞꯅ ꯀꯨꯝꯃꯛꯏ꯫ ꯍꯥꯎ ꯄꯨꯄꯨ꯫ ꯀꯨꯜꯂ ꯁꯣꯔ ꯁꯥꯡꯅ ꯍꯣꯜꯂꯤ ꯃꯁꯨꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ꯫ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯅꯪꯕꯣ? ꯊꯣꯏꯕꯅ, ꯂꯣꯏꯗꯣꯔꯦ ꯄꯨꯄꯨ, ꯀꯥꯔꯛꯑꯒꯦ꯫ ꯀꯨꯜꯂꯅ, ꯍꯣꯏ ꯀꯥꯔꯣ ꯄꯨꯄꯨ ꯁꯤꯗ ꯉꯥꯏꯒꯦꯀꯣ꯫ ꯊꯣꯏꯕ ꯂꯣꯏꯔꯗꯨꯅ ꯀꯥꯔꯛꯏ꯫ ꯉꯥꯁꯨ ꯑꯗꯨꯝ ꯐꯥꯔꯛꯏ꯫ ꯍꯤ ꯃꯐꯝ ꯆꯥꯅ ꯊꯝꯗꯨꯅ ꯃꯕꯨꯡ ꯃꯁꯨ ꯌꯨꯝꯗ ꯀꯥꯔꯛꯏ꯫ ꯀꯨꯜꯂꯅ, ꯏꯁꯨꯕꯨ ꯇꯨꯝꯁꯤꯠ ꯐꯥꯕ꯭ꯔꯣ? ꯊꯣꯏꯕꯅ, ꯇꯨꯝꯗꯦꯗ ꯄꯨꯄꯨ, ꯑꯩꯗꯤ ꯇꯨꯝꯕꯒ ꯁꯨꯡꯌꯥ ꯌꯥꯗꯦ, ꯁꯥꯃꯟꯗꯅ, ꯏꯆꯝ ꯆꯝꯅ ꯍꯥꯏ꯫ ꯀꯨꯜꯂꯅ, ꯉꯔꯥꯡꯕꯨ ꯁꯥꯕ꯭ꯔꯅꯦ? ꯃꯄꯨ ꯚꯥꯞ ꯍꯥꯏꯐꯦꯠ ꯇꯥꯕꯒꯨꯝ ꯇꯧꯏ ꯊꯣꯏꯕꯒꯤ ꯆꯍꯤ ꯃꯇꯥꯡꯗꯨꯗ, ꯑꯗꯨꯒ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯁꯥꯗ꯭ꯔꯣ ꯄꯨꯄꯨꯗꯤ? ꯌꯨꯝ ꯌꯧꯔꯛꯏ꯫ ꯑꯍꯟꯕꯤꯁꯨ ꯍꯧꯒꯠꯇꯨꯅ ꯃꯄꯨ ꯃꯁꯨ ꯉꯥꯏꯔꯝꯃꯤ꯫ ꯀꯨꯜꯂꯅ, ꯁꯥꯏ ꯍꯥꯏꯖꯜꯂꯤ꯫ ꯑꯍꯟꯕꯤꯅ, ꯍꯣ ꯀꯔꯤꯅꯣ ꯁꯥꯔꯤꯕꯣ? ꯀꯗꯥꯏꯅꯣ ꯉꯥꯅ? ꯑꯩꯕꯨ ꯀꯩꯊꯦꯜꯗ ꯄꯨꯕ ꯀꯣꯟꯅꯒꯗ꯭ꯔꯣ? ꯌꯦꯡꯉꯤ, ꯉꯥꯁꯤꯗꯤ ꯐꯅꯌꯥꯝ ꯐꯥꯔꯛꯏꯅꯦ, ꯏꯁꯨꯁꯤꯗꯤ꯫ ꯀꯨꯜꯂꯅ, ꯄꯨꯔꯣ, ꯏꯁꯨꯒꯤ ꯑꯃ ꯊꯝꯃꯝꯃꯨꯀꯣ, ꯈꯔ ꯆꯥꯎꯕꯗꯣ꯫ ꯊꯣꯏꯕ ꯆꯥꯛ ꯊꯣꯡꯕ ꯆꯪꯈꯤ, ꯑꯣꯟꯅ ꯅꯨꯡꯉꯥꯏꯅ꯫ ꯑꯍꯟꯕꯤꯁꯨ ꯆꯠꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯂꯩꯅꯥꯒ ꯕꯦꯝꯃꯒ ꯐꯤ ꯁꯨꯅ ꯂꯩꯀꯥꯏ ꯄꯨꯈ꯭ꯔꯤꯗ꯫ ꯕꯦꯝꯃꯅ, ꯏꯀꯥꯏ ꯈꯪꯗꯕꯤ, ꯑꯩꯈꯣꯏ ꯃꯥꯡꯗꯅ ꯏꯀꯥꯏ ꯊꯤꯕꯤ, ꯉꯝꯖꯗꯕꯤ ꯁꯥꯔꯤꯕ,
ꯑꯗꯨꯒ ꯃꯊꯟꯇ ꯃꯌꯨꯝꯗꯒ ꯆꯠꯇꯅ ꯉꯝꯃꯤꯀꯣ ꯅꯪ ꯌꯥꯝ ꯉꯝꯃꯤꯀꯣ ꯅꯨꯄꯤ ꯅꯪ ꯂꯩꯅꯥꯅ ꯋꯥꯔꯤ ꯇꯝꯅ ꯇꯝꯅ ꯁꯥꯎꯖꯤꯟꯅꯩ ꯏꯁ ꯑꯩꯗꯣ ꯅꯣꯏ ꯍꯧꯕ ꯂꯥꯛꯑꯝꯕꯅꯦ ꯅꯣꯏꯗꯤ ꯑꯃꯠꯇꯁꯨ ꯂꯩꯔꯝꯗꯦ ꯏꯆꯟꯁꯨ ꯅꯪꯁꯨ ꯀꯣꯂꯦꯖ ꯆꯠꯈꯤꯅ ꯍꯥꯏ ꯂꯩꯅꯥꯒ ꯕꯦꯝꯃꯒ 12 ꯂꯣꯏꯔꯦ ꯏꯆꯟ ꯇꯝꯗ꯭ꯔꯤ ꯃꯥꯅ ꯈꯔ ꯋꯥꯏ ꯕꯦꯝꯃꯅ ꯌꯥꯔꯦꯍꯦ ꯆꯤꯟꯊꯤꯕꯤ ꯅꯪ ꯌꯥꯝ ꯉꯝꯃꯤ ꯑꯗꯣ ꯀꯩꯀꯩ ꯋꯥꯔꯤ ꯁꯥꯟꯅꯔꯛꯀꯦ ꯊꯣꯏꯕꯒ ꯂꯩꯅꯥꯅ ꯁꯥꯗꯦꯗ ꯃꯥꯕꯨ ꯉꯥꯡꯕ ꯇꯥꯔꯕꯣ ꯋꯥ ꯂꯣꯠꯂꯤ ꯑꯗꯣ ꯌꯥꯝ ꯅꯨꯡꯁꯤ ꯍꯤꯗ ꯏꯕꯥꯅꯤꯒ ꯈꯣꯟꯃꯤꯟꯅꯕꯗꯣ ꯏꯀꯥꯏ ꯈꯪꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯃꯈꯥ ꯇꯥꯔꯛꯏ ꯕꯦꯝꯃꯅ ꯏꯁ ꯍꯤꯒ ꯇꯣꯡꯃꯤꯟꯅꯔꯛꯄ꯭ꯔꯣ ꯍꯥꯏꯁꯦ ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯤ ꯃꯕꯥꯅꯤ ꯇꯟꯖꯥꯗꯨꯗ ꯏꯆꯟꯁꯨ ꯂꯥꯛꯏ ꯏꯆꯟꯅ ꯑꯣ ꯀꯔꯤ ꯋꯥꯔꯤꯅꯣ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯥꯜꯂꯤꯗ ꯑꯩ ꯌꯥꯎꯗꯕꯁꯦ ꯕꯦꯝꯃꯅ ꯍꯣ ꯅꯪ ꯋꯥꯠꯄꯩ ꯋꯥꯔꯤ ꯅꯨꯡꯉꯥꯏꯇ꯭ꯔꯤꯅꯦ ꯂꯩꯅꯥꯒꯤ ꯋꯥꯔꯤꯁꯦ ꯅꯪ ꯁꯣꯝꯗ ꯇꯥꯎꯂꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯏꯀꯥꯏ ꯈꯪꯗꯕꯤꯁꯦ ꯄꯨꯟꯅ ꯅꯣꯛꯏ ꯋꯥꯔꯤ ꯁꯥꯅ ꯐꯤ ꯁꯨꯃꯤꯟꯅꯩ ꯏꯆꯟꯅ ꯃꯈꯥ ꯇꯥꯔꯛꯏ ꯍꯌꯦꯡ ꯆꯠꯂꯨꯁꯤꯔꯣ ꯂꯩꯅꯥꯅ ꯍꯣꯏ ꯆꯠꯅꯤꯡꯉꯦ ꯑꯗꯣ ꯕꯕꯥ ꯌꯨꯝꯗ ꯂꯩꯅꯤ ꯍꯌꯦꯡꯗꯤ ꯊꯣꯛꯄꯒ ꯐꯪꯉꯣꯏ ꯋꯥꯔꯤ ꯁꯥꯟꯅꯩ ꯆꯠꯄꯒꯤ ꯀꯨꯜꯂ ꯑꯍꯟꯕꯤ ꯊꯣꯏꯕꯒꯤ ꯈꯟꯕꯗ ꯋꯥꯗꯕ ꯉꯝꯗꯦ ꯑꯍꯜ ꯑꯣꯏꯔꯛꯄꯅ ꯃꯕꯥꯅꯤꯁꯨ ꯑꯌꯨꯛ ꯉꯜꯂꯤ ꯑꯍꯟꯕꯤ ꯀꯩꯊꯦꯜ ꯀꯥꯅꯕ ꯂꯣꯏꯁꯤꯜꯂꯤ ꯀꯨꯜꯂꯒ ꯊꯣꯏꯕꯒ ꯂꯥꯡ ꯀꯥꯏꯕ ꯆꯠꯈꯤ ꯃꯄꯥꯟꯗꯩ ꯑꯕꯣꯛ ꯑꯕꯣꯛ ꯑꯍꯟꯕꯤꯅ ꯍꯥꯎ ꯊꯣꯛꯂꯛꯏ ꯑꯦ ꯏꯁꯨꯁꯤꯡꯅꯤꯗꯅ ꯅꯣꯏꯕꯨ ꯊꯣꯏꯕ ꯎꯅꯕ ꯂꯥꯛꯏꯔꯣ ꯂꯩꯅꯥꯅ ꯅꯠꯇꯦꯗ ꯑꯕꯣꯛꯀꯤ ꯉꯥ ꯂꯩꯕ ꯂꯥꯛꯏꯅꯤ ꯕꯦꯝꯃ ꯏꯆꯟ ꯃꯥꯅꯦ ꯑꯕꯣꯛ ꯉꯥ ꯂꯩꯌꯦꯅ ꯂꯥꯛꯏꯅꯤ ꯂꯩꯅꯥꯗ ꯌꯦꯡꯒꯩ ꯏꯃꯣꯏ ꯑꯍꯨꯝ ꯌꯨꯝꯗꯒꯤ ꯀꯩꯊꯦꯜꯒ ꯉꯥ ꯂꯩꯔꯨꯒꯦ ꯍꯥꯏꯅ ꯂꯥꯛꯄꯅꯤ ꯑꯍꯟꯕꯤꯅ ꯐꯝꯃꯨꯅꯦ ꯅꯣꯏꯕꯣ ꯍꯥꯟꯅ ꯂꯦꯞ ꯂꯩꯔꯦ ꯑꯕꯣꯛꯁꯨꯅꯦ ꯆꯥꯛ ꯊꯣꯡꯂꯝꯒꯦ ꯇꯧꯕꯅꯤ ꯐꯝꯃꯨ ꯃꯄꯨꯃꯁꯨ ꯂꯥꯛꯑꯅꯤꯀꯣ ꯂꯩꯅꯥꯅ ꯊꯣꯏꯕ ꯃꯩꯒ ꯌꯦꯡꯉꯤ ꯉꯥꯏ ꯉꯝꯗꯕꯒꯨꯝ ꯕꯦꯝꯃꯅ ꯑꯕꯣꯛ ꯆꯥꯛꯇꯣ ꯑꯩꯈꯣꯏ ꯊꯣꯡꯕꯤꯒꯦ ꯄꯨꯄꯨꯍꯣꯏ ꯉꯥꯏꯕ ꯑꯣꯏꯅ ꯂꯩꯅꯥ ꯃꯈꯨꯠ ꯄꯥꯏ ꯆꯤꯡꯁꯤꯟꯈꯤ ꯏꯃꯨꯡꯗ ꯑꯍꯟꯕꯤꯅ ꯌꯥꯅꯤꯌꯦ ꯑꯕꯣꯛ ꯊꯣꯡꯒꯦ ꯏꯀꯥꯏꯖꯩ ꯑꯍꯟꯕꯤ ꯂꯥꯏꯔꯕ ꯍꯥꯏꯗꯣ ꯑꯣꯏꯕꯅꯤꯅ ꯕꯦꯝꯃꯅ ꯑꯕꯣꯛ ꯀꯩ ꯌꯦꯟꯁꯥꯡ ꯊꯣꯡꯗꯣꯏꯅꯣ ꯃꯥꯁꯨ ꯆꯪꯈꯤ ꯃꯣꯏ ꯑꯍꯨꯝ ꯊꯣꯡꯕ ꯍꯧꯈꯤ ꯑꯍꯟꯕꯤ ꯏꯀꯥꯏ ꯇꯥꯛꯄꯤ ꯊꯣꯏꯕ ꯍꯣꯏꯁꯨ ꯀꯥꯔꯛꯏ ꯃꯥꯡꯒꯣꯜꯗꯒꯤ ꯉꯥ ꯊꯝꯗꯨꯅ ꯑꯕꯣꯛ ꯏꯃꯨꯡꯗ ꯆꯪꯈꯤ ꯑꯗꯨꯒ ꯏꯄꯥ ꯄꯥꯈꯠꯅ ꯊꯣꯛꯂꯛꯏ ꯊꯨꯅ ꯀꯨꯜꯂꯅ ꯊꯣꯏꯕ ꯅꯕꯣꯛ ꯂꯩꯇ꯭ꯔꯕꯣ ꯅꯪꯕꯣ ꯏꯐꯤꯡ ꯅꯣꯡꯆꯦꯟ ꯊꯣꯛꯂꯛꯏꯗꯅ ꯀꯩꯗꯧꯔꯦ